Sakhangdaba Meeoi Singna Sekmai CSida Laiyeng-Nabani Haina Pukhatlamba Meeoi ma Leikhidre Hairi. Leikhidre ba Meeoi do hojik pawbiguina japchana masak maming khangba ngamdri. Police tagi phangba pawgi matungina thasigi tang tara marigi numidang pung nipan lom taba matamda Borelo amada lakpa camouflage pizol set pa Meeoi karana nupa ama Laiyeng-Nabani CSida Pukhalakibani Hairi. Meeoi do chorangna chai kuntra rom ki leng oigani fit mangaga inchi taruk wangi khudai ama sedi ye thangba khudang da salai terki langama yedi CIC da Pukhalakpa matamda Meeoi adugi ye thangba pambom lengjum khong phaiganamadi ngaksham da sokpagi mafam kya leirambata natana natondagi nahi sutaramki Dr. Singna ECG lawna na bahotnari ngaida Meeoi adubu Pukhatlamba camouflage pijol se pa Meeoi Singa du mafam aduda leiramdre Hairi loina ECG lawbada Meeoi adugi hakchangda mihul fangdabadagi Dr. Singna broad date Haina lautoki Thaudoga sige mari lena Sekmai police na case sama lokot ki bagi loina Leikhidre ba Meeoi adugi hakchang postmortem tawnana ba rims ki middle sangna thamkhrei imung manung ki Meeoi Singna thasiki tara nipan phawbada claim tawradrabadi logi matungina dispose tawrgan Hairi